आकाशवाणी इम्फाल Ngangom Kiran pau pajari ahan badamar pau Kangpopi jilada lam ekar nifu mangaromda tharamba popi pambising security force na yantatuna manghan kibada Mukhyamantri Nongthamum Birena thagatpa phongdorakli Social Welfare Mantri Haikam Dingona Hairi Tangdu Laitaba Hena Chokutpa lamdamama ohinana bohanabada Aikhoigi lusingba mapangan kankat anba tangai fadi Amasung Kuntranipan Suba National Games ta Manipur sana gi takaman mapan yauna punna takaman kun phangduna medal tally gi khwai gi makokta leiri Kangpopi jila dalam ekar nifu mangarom da tharama popi pambising security force ni yantatuna manghan kibada Mukhyamantri Nongthamum Birena thagatpa phongdorakli Social media da thaglak warolomada Mukhyamantri na hai Kangpopi District Police CRPF amasung Executive Magistrate yawba apunba kangbo amana ngarang Cycle Police Station gi manung chanba Lungjang Village ki singsang da tharama popi pambising adu yantatuna manghan kibani Thaudo asig mari lenana FIR ama lokhatle khongthang asi ain kaina drug lalon kangbu singda piba chawu chaitheng amani War on drugs ki khongjang asi mapung phaba pandam phangdru phawba lep leitana sathaki gani hainasu Mukhyamantri na makhata na phongdokli Amaromda None District Police amasung None amadi Tamenglonggi Forest Department ki official singapun kangbo manangarang None Police Station dagi awang de kilometer 19 lom chatlag leiba Nurathel Village ki singsang na tharma popi pambising yantatuna manghan krai Popi pambising adu sorakna lam ekar mari henbada tharmani hairi Mukhyamantri Nongthamum Birena hairi Economic Revival Mission gi makhada tha ani gi mamang de yanthokhiba ningtham maru marang sing phaknung kakmayai wangu amasung kumina sing mafam singda ningthina thaduna haure mafam kharada de pambising asigi mahi lokpa yawa phiwam da leire masida thawai yaungna honari balongmi sing gi thongna lingjala do thagat ningai ni Makata na mission asigi makhada maru marang sing yanthokpa masung training pibani sing thorom sing pangtoktuna lomi sing santok hangat hanaba kan hona gani hainasu Mukhyamantri na phongdoklei National Road Safety Month kamari lenana lamjelama hojik ehak ki mamangda Imphal City Convention Center dagi lam thakre lamjela se Imphal West ki maitram lamkhai phawba cheloroba matungda amuk halaktuna City Convention Center da lamthungpam oigani hairi Thormadu sarukya kiba Transport Mantri Khasim Basum na hai miyam da lambi chatpagi niyam singning tena khangnana bagi pandamda lamjela se pangthokpani mantri na hai Ayamba department singdagi aduga maroi khoi aigi colleague cabinet minister su yaudare public side ki de response yam phade phe han loi misigi awareness program se khoi ate de jaga da su lokhatna ma dum khoi khona jari do district da su traffic awareness khoi misigi mayam accident thogiba mayam se khoi na district khuding da su misigi fan khuding ka thoga moi da su asigum program lokhatna ma dum khoi khona Thoromadu da Works Mantri Govindas Konthokjuma amasung Water Resources Mantri Awangbu Nuyamai amadi makok thongba official kaya sarukyaki Social Welfare Mantri Haikam Dingona hairi tangdu laitaba hena sakutpa lamdamama ohinana bohanabada aikhoigi lusingba mapangan kankhat anba tangai fade Sakmai amasung Kangla Tungbida nauna saba ima kaitel sing ngarang Mukhyamantri Nongthamum Birena sangaba amasung Sakmai Police Station gi quarter sing sanabagi urep uyung tambagi thoromda sarukyarduna Sri Dingona hai Hojiki oina Sakmai Kendra si awaba kaya mayuknaba kendra ama oiri adumoinamak Mukhyamantri Nongthamum Biren gi lamjing makhada sakhut thorangi thabaksing lep leitana faikalakli masigi mayak larbu khudamdi Sakmai Kendra gi Sakmai Bazar amasung Kangla Tungbida ima kaitel amamam saduna sangari ba asini masigi mathakta lupa koti taruk lakh homputara rom sangna matam chunaraba football ground ama semgatna bohanari mahakna hai Kendra mo chakotpa natragana samas mo chakotpa natragana Manipur chakotpa je koi leader kalan dakar oi ha je koi masi ai pajamyam dai gi sijaba pajamyam thamjani ana koi leader se kalan je mapangan pi se koi myam kalaba koi leader kan doini aduna koi leader kan bese bese tangai phadaba lai ha se ai pajamyam da madugi kanu to sohojok to pinabi wa haidana ismaina haijani aduna koi hoi hoje koi wagiba koi na thelagi awaba myam Thasi lai taragade koi polima soiden laigani aduna awaba koi waba yaba wari koi nuaibagi mayonda mu chong hawrkani haibese masigi achepa thajabse thambiyu haidana ismaina haijani Tabiriba pawasi Akashwani Imphal lagini
Uttarakhand yumbu oidun hojik chathariba kuntrani pansuba National Games ta Manipurna sanagi takaman mapun amasung lupagi takaman taretamadi sangjangi takaman mari punna takaman kun phangduna medal teligi khwaigi makokta lairi Games asta Manipur tingu chief dimission oriba Moirangthem Raj Chandrana hojik hakki mamangda Akashbani Imphal da sumna phongdorakli Aikogi Manipurgi Thamna Farba Singsi Ain Ujabada Sana si Mainung da Lanzilamatanda Magi Asing Masu Torkoto Adain Dogdana Aikogi Thamna Farba Aikogi Sana Racingsi Manipur de Toraga Uttarakhand Sanabungsu Yogumatamda Makoina Makoki Lamba Singdu Winabo Honavada Masagi Sing Mamasu Sanana Lankalapugum Lankali Havado Ai Islamanga Min Ujare Asum Dogdana Aikoi Punna Goal Mapan Tare Mari Pun 20 Hangana Akoi Medal Telida Manipurna Pasari Masimak Manipurgi Praja Mayamgi Blessing Sagini Kerala ki Thrissur da ngarangdagi haukiba taruk suba National Masters Athletic Championship ki ahubu nimitta Manipurna tongan takaman ke alobangam kre masigi matang da paudam ama National Master Athletic Association ki miyang makada Kerala Master Athletic Association na senduna tongan ba state taraga tre na sarug yaduna pangthok liba taruk suba National Master Athletic Championship ki ihan hanboina Manipuri gold medal adu sahi marphugi mathakta leiba kanglup ki nupi gi long jump event ta RK Sanahan bina lauki loina nupa gi oina ahan ba gold medal aduna sahi humra gi mathakta leiba nupa gi oiba shotput event ta S Noren Singh na lauki bani loina tongan ba long jump shotput event na chingba kayada tongan ba sahi kanglup kayada Manipurna punna gold taraga mari silver nipan bronze mapan phangduna hojik fawba leiri Akashbani Imphal gi pawgi damak Kerala dagi Ketermayum Premchan Pradhan Mantri Narendra Modi na hairi lisingani nifu taret phawbuda Bikshit Bharat ki pandamadu phangmangam nanaba sangsad ki budget mi phamasina anaubu shakti ga loinana achet pa thajaba thamli ngasi phangwa pawche singmaro pawching gi dam hojik Nongmeikappam Bedamani leire Bedamani Thagachari Kiran Pongnafamda Miyamna Hauzik Waribasigi Mapalna Manipur Fagadoribani Phaba Horabani Haina Chief Minister Nongmeikappam Birena Phongdokiba Wafam Ahanba headline Tori Shanghai Express Manipuri edition da Khalistani terrorist singna Manipurgi Christian singbu tokhai tanaba insili haina ahan headline Tori Pawasi People's Chronicle dasu ahan headline togduna phongli aduga Shanghai Express English edition dana anisuba headline Tori Wenlan Pawda Ngamkhai Paringilan Border Pillar Marfu Manga amasung Marfu Taruk Naknaba Mafam Singda Makatana Akanbalan Fam Oikre haina anisuba headline Tori Sana Laibakta Yu Taksilaga Gari Thorakpa Muising Lupa Lising Taragi Fine Tian Gani Haina Manipur Traffic Control Wingi SP Pramesh Arambam na Phongdokiba Wafam Pauche Asigi Ahanbalamai da Phongba Thengnari Manipur News ta Sarkar Asina Irang Mayok Narabasu Chaukhat Thorangi Thabak Lepte Ing Lising Amaga Jamapan Humphumathoigi matungda state asida changlakpa mitopsing khandokani haina Chief Minister na phongdokiba wafamna ahan headline Tori Pawasi Imphal Free Press tasu ahan headline togduna phongli Ichel Express ta chahi ani farakadoriba Manipur irang anoba mayon amada lagli Manipurgi tokhai tanaba irang hauribasi Seek for Justice na insinbani haiba pawama ahan headline Tori PLA gi athauba henthoi gi mangani lehun pangthokre miyamna leikatuna ikai khumnakre haiba paw amasu pawche asigi ahan balamai da phongba thengnari Naharol gi thodangda Chief Secretary Prasan Kumar Kangpokpida chatuna CSO Luchingba Singa unaduna wari sanar khare haiba paw ahan balamai da phongba thengnari Senapati da phongba Hill Hornbill Express ta tang mari dagi Senapati District Headquarter da Lieutenant Colonel Robert Memorial Open Football Tournament Hogdok Lagani Haiba Paw Anisuba headline Tori Ganfew Melda None Amadi Tamelong District Police Team na Luchingduna Nurathel Kungangda Ekar Mari Dasmik Mari Mapanda Popi Mang Takhan Kibagi Paw Maroiba Paw Oina Phongli Tamelong Times ta Dimapur gi Hebron da Leiba NSN IM gi Kemta Rising Day Pangtho Kibagi Paw na Maroiba Paw Oina Phongli Kiran Thagachari Bedamani Aroi Bedamaru Pau Amuhanna Kangpokpi Jila the Lam Ekar Nifu Mangarom the Tharama Poppy Pambising Security Force Niyantatuna Mangan Kibada Mukhyamatri Nongmeikappam Birena Thagat Phongdorakli
सोशल वेलफेयर मंत्री हाइखाम दिंगोन हाइरी तंगदु लैताबा हेन चौखुट पलमदम अमा ओहिनना बहनबदा अखोइगी लुसिंगबा मापांगन कंखत हनब तंगाई फदे अमसुंग 29 सुबह नेशनल गेम्स मणिपुरना सनागी तकमान मापन याउना पुण्य तकमान कुन फंगदुना मेडल टेलीगी ख्वाइगी मकोक्ट लैरी पाउ लोइजरे।